Thwaise aroibine nungytrise kanam hek kem wa tanafam leite Thoi so nungytra kanjida wa tanafam kanam te hek leite da tamli asingba kana pote punsi se maike amada transfer tokthoklage sinfam monthoklage adusu mo pakhum phangdaba wahanga mana doijala ingphangga khangdraba punsi ta doijala mo imong thugaina basille mi mabukning nungaitanaba hayu hairadi khoi sarumbamgi mi jingje kidai tamjaula berani ko mai sarumbamgi mi jingje pura berani dun otakton nang nupi na amta pambiraroiba nangi profile do amta sindooba kadai ki amrespuri he hapchilladana ai fo khambre khangeba adom yektana leirani mi nupi na amta yabiraroi mi tato nangba nangi chithi gi marol su fangle adubu ai nanakta di laklaroi matamdo henkhre lamlanbi kanage oikraba nangonda aina yetpa oiningde ngairambane ahin kaya nangi maike yengduna pirangsu lepa lekhidabane ichabu yengna yengna ai kanada su saudre aigi mapokni khanlage nangi apambada ai yetkide nangna naning tawjabane haujiktata aibu ningsingbirakpasina aigidi apen boijarage ningtamba kai kananaba panglawda lawdana hingpham thokpa hingo leifam thokpa layu koilang langdana koichong chongdana irang sagatana lanpham oinabu honarino kai kandage nayumdadi amta gyan di tadana nawwa lawteko pakhangna mau koiraga migi yum tugaibiganu mama mapana tunggi asa thamjariba pakhang singbu mauna metabinu eina koibani pakhang singsu mauda hana yengbiruno ko degi mau singsu ne pakhang masa sing ne namit choiruno mi pakhang masa gi lesabi dum lejarangani noi mau gisu nang nupa dum leiriduni yamna ko karan tajanu he nangna switch off the laikibasa aisu switch off the taraboi de hek makhalle sisu angakpani sa punsi se switch off ta khidanaba amta hangodana nangi phone do noi nupana friend request thare accept tawra tawganura noi shaina ne aingonda facebook ta friend request tawra do tawra accept tawra tawganura namonda hana hangda yadaba adudugini ko aduna hangini do taw haira tawguna haira sa ole khoidi waraktabini haye hoi warakte aida imung su tugaini ai haktakta loirewa marup na marup hatpa ngami wa lori sida sumko achumaran kari makangdana mi bu dum tawbudi tungi pansi du afabo oini kaidi khangano he aigi tinariba mi na tinaba mi hatpani ko aduna cheksillo marup tinaba matamda kara gyan tana loinau tinau khanglamnaba karigumba nangna aina karamna leli haiba uramlaba nangna aigi iwong itobu hena nungshiba faurakani nangna aibu adubu madumak oikidre khangbikidabana nangna
manade thabal ne taurisina nupina takai kerani adai pairiba nupaduna nisa takai chasallaga turoi ngaroi pelabani ko kaino yoksangni kaina paisa thatli athingba pi thabal phangi miku amtang yam pendeda yengwa yamta no sports ko moina yoksang mamangde exam kai hi tahanbiri noba yam phatte exam to hanbiri ba board noi lesabe koi gi ining tamba mat pire disturb yam tawi noi yam phatte haijini yam cha eba prok hek cha eba Thawai sisu sinakraba mapok sisu nangi ka chakraba loina nangi oirasipau pendraba fare nangna pendradi naning tamkro aina nangbu yoling thangduna thambagum khanlamane nangbu thamoi sengna nungsijaruba aigi irani khallage tamlage kauthopasu hairaroi nungsibasu chatlako ifamdagi nama ai ngamoi haisiniko nungsibagiga hu chaba maramdiba aina sikraga mana topaga amukka nungsinaraga leihobado lailai paktaki prok hekchak ni ai hu chariko aidi